Lairum Pigi Maraibak, Uttar Pradesh tadi Modi Gamsa haina mingthol piraga paktaknana yonba haunakre. Manipur gi puari gi sagona duna laklaba Manipur gi Lairum Phi mari lainaba singna Manipur gi ni haiba masak taknaba thaurang amata lokhattabana maram oiraga Lairum Phi gi Maraibak tambangamdaba phibamda laklei. Uttar Pradesh ki manung sanba Barabanki da Manipur gi Lairum Phibu Modi gi Gamsa haina mingthol piduna sabaga loinana paksana yonbagi thabak sathanam lei. Times Now gi paw amagi matung ina Lairum Phi asi laibak asi gi Prime Minister Narendra Modi na hokiba April gi sacha taraga marida COVID-19 ga mari lainana anisuba nation lockdown lokhokiba matamda lengyan oina yanduna sizina kibane. Modi na lengyan amadi sinkhum oina sizina kiba Lairum Phi asibu Modi Gamsa haina mingthol piduna Uttar Pradesh da paktaknana sabagi thabak sathabaga loinana yonbagi thabak sathare haina paw national media kharadagi khangba ngamla kibane. Modi Gamsa haina mingthol piriba Lairum Phi asibu Uttar Pradesh ki miyamna yamna pamna sizinnarakpadagi demand hengalakle hairi. Atopa maru eba paw manamu nauna ahum amagasu positive oiduna state asida COVID-19 confirm case humpuganito Sukhre. Gujarat ki halakhiba sahi taraga maparom surabi nupi masa ama yauna sandel amade Chusampurdagi miyu ani amaga punna miyu ahum nauna COVID-19 positive oiduna state asida COVID-19 ni confirm case puna humpuganito Sukhre. COVID-19 Command Control Room dagi Health Department ki Additional Director su oiriba Department asigi wangangloi Dr. Khoiram Sujikumar mangana thadoropa sirul amana hai ngarang atheng bada RIMS ki BRDL da sample sing COVID-19 ki test tawbuda humpu suba confirm case oina positive oiba sample ama thengnare miyu asi kangla tongbi dagi sei taragma parom ta ngairibi nupi masa amani ma Gujarat dagi halakhibani nauna positive oiraba nupi masa asi RIMS ki COVID care da admit tawnaba sem sabaga loina mathau taba thabak sing lokhatba hokre hairi. Haujikta phangba thajaba yaba paw amagi matung ina Jenims ki BRDL Chusampurdagi miyu ama amadi Sandel gi miyu ama COVID-19 positive oire hairi miyu ani asi Jenims ki COVID care da admit tawnaba sem sakre adumoinama miyu ani asi gi official report lenga ki mekedi gi lathokba laitri nauna positive oiriba miyu ahum asi ga tharagi state asida COVID-19 gi active case yankhai gi manga sukhibaga loinana miyu tare recover tawdun apunba confirm case humpu go humda sukre hairi amaromda IDSP Manipur gi State Surveillance Officer Dr. L. Tomsa Kuman thadrokpa report amagi matung ina hausik phawbda miyu nipal laichat asidagi phanduna discharge tokre hairi. Aduga atopa maruiba pawmna hauzik tholakpa notification gi matung ina Ministry of Home Affairs tagi Containment Zone gi oina lakliba June 13 phawa lockdown sangdokhre su hairi aduga mayam maruiba pawsu update piba ngamna bona jaraki share gi video si matang sa lu sinjara again. Thank you.